ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯂꯩꯇꯕ ꯌꯥꯗꯦ꯫ ꯃꯤꯌꯥꯝꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯨꯆꯤꯡꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟ ꯑꯃ ꯂꯣꯏꯅꯗꯅ ꯍꯦꯛꯇꯃꯛ ꯌꯥꯕ ꯅꯠꯇꯦ꯫ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯥꯟꯅꯕ ꯁꯥꯕꯗꯤ ꯌꯥꯝꯅ ꯂꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯅ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯅꯕ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯇꯦ꯫ ꯑꯩꯍꯥꯛꯄꯨ ꯐꯅ ꯊꯤꯅ ꯌꯥꯅꯤꯡꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯕꯨ ꯑꯐꯕ ꯃꯤꯅꯤ, ꯑꯐꯕ ꯂꯨꯆꯤꯡꯕꯅꯤ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯍꯟꯕ ꯉꯝꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯝ ꯍꯥꯗꯨꯅ ꯀꯦꯟ ꯈꯪꯍꯜꯂꯒ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯃꯈꯩ ꯅꯝꯐꯨꯗ ꯇꯧꯍꯜꯂꯒ ꯑꯩꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯒꯨꯟ ꯅꯠꯇꯦ꯫ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯗꯤꯛꯇꯦꯛꯇꯔꯅꯤ ꯍꯥꯏꯅꯔꯛꯀꯅꯤ꯫ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯝ ꯍꯥꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯑꯩꯅ ꯐꯅ ꯄꯥꯝꯂꯕꯁꯨ ꯇꯧꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃꯗ ꯃꯤꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯍꯥꯏꯔꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯗꯨꯅ ꯉꯝꯕ ꯇꯥꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛꯁꯤꯡ ꯂꯧꯁꯤꯟꯕ ꯉꯝꯕ ꯇꯥꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯄ ꯋꯥ ꯇꯥꯐꯝ ꯊꯣꯛꯄ ꯇꯥꯔꯒ ꯃꯗꯨꯗꯒꯤ ꯑꯐꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯥꯛꯄ ꯂꯧꯕ ꯇꯥꯏ꯫ ꯃꯤꯌꯥꯝꯅ ꯐꯅ ꯐꯕ ꯄꯥꯎꯇꯥꯛ ꯄꯣꯊꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯇꯥꯛꯄꯤꯔꯕꯁꯨ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯏꯟꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯃꯥꯡꯖꯕ ꯂꯩꯒꯅꯤ꯫ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯌꯦꯛꯅꯕꯁꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯇꯤꯟꯅꯕ ꯉꯝꯕ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯗꯅ ꯐꯝꯕꯥꯛ ꯂꯤꯂꯥꯗ ꯂꯨꯆꯤꯡꯕ ꯁꯥꯕꯒꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯅꯠ ꯈꯔꯒꯤ ꯃꯥꯜꯍꯟꯅꯕ ꯍꯣꯠꯅꯕꯅ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯀꯅꯥꯃꯠꯇꯅ ꯁꯣꯟꯅꯔꯣꯏ꯫ ꯂꯨꯆꯤꯡꯕ ꯑꯃꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯄꯒꯤ ꯍꯩꯅꯕꯤ ꯈꯛ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯩꯔꯛꯇ ꯃꯩꯁꯥ ꯂꯪꯂꯒ ꯍꯤꯡꯂꯛꯄ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯒꯤ ꯐꯤꯚꯝ ꯎꯗꯦ꯫ ꯅꯥꯀꯜ ꯅꯥꯀꯜ ꯂꯪꯅꯕ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯤꯌꯥꯝ ꯐꯅ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯆꯤꯡꯒꯤ ꯃꯨꯛꯅꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯏꯝꯐꯥꯜꯗ ꯃꯅꯤꯡ ꯇꯝꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯈꯪꯗꯕꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯃꯑꯣꯡ ꯃꯔꯤ ꯌꯦꯠꯅꯔꯤ꯫ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯒꯤ ꯄꯥꯎꯔꯧ ꯑꯃ ꯂꯩꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯔꯨꯂꯤꯡꯒꯤ MLA 23ꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 17ꯗ ꯁ꯭ꯄꯤꯀꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯃꯇꯝ ꯅꯤꯈꯤꯕ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯅꯕ ꯈꯪꯍꯜꯂꯛꯄ, ꯂꯣꯏꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯛꯈꯤꯗꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯇꯥꯡ 19ꯗ ꯕꯤꯖꯦꯄꯤꯒꯤ MLA 13ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯕꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯊꯥꯖꯤꯜꯂꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯛꯈꯤꯗꯦ꯫ MLAꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅ ꯃꯈꯣꯏꯕꯨ ꯎꯅꯅꯕ ꯃꯤꯌꯥꯝꯅ ꯇꯛꯁꯤꯟꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ MLAꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯎꯅꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLAꯁꯤꯡ ꯎꯅꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯥꯊꯣꯛꯄꯅ ꯀꯔꯤ ꯃꯥꯡꯖꯕ ꯂꯩꯕꯒꯦ? ꯃꯅꯤꯄꯨꯔ ꯏꯔꯥꯡꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯃꯔꯝ ꯐꯅ ꯂꯩꯗꯨꯅꯁꯨ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯃꯅꯤ꯫ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ MLAꯁꯤꯡꯗ ꯎꯅꯕꯒꯤ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯇꯥꯊꯣꯛꯄꯗ ꯊꯣꯏꯅ ꯃꯥꯡꯖꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯖꯔꯤꯕ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ FB ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯖꯦꯁꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫